Manipur Pradesh Congress Committee na ngasi Pot-Chei gi Mamal Wangkhatlakpa Thabak Phangdabagi Chang Wangkhatlakpa AMADI LEIBAK ASIGI TONGAN agency SINGBU BJP LEINGAKNA KHUTLAI OINA SIJINNADUNA opposition gi MEE-OI SINGBU OT-NEIBAGI Thabak CHATHARAKPAGI Maiyokta WAKAT Khongjang Changsinkhre Khongjang adu BT Road ta leiba Congress Bhavan dagi tholaktuna Nityai Pachuthek ta leiba Ras Bhavan tamna chatnaba honarapada yamlaba police ki kambuna thattuna thamki Congress ki Thomi Singh na BJP lenga ki Maiyokta kholau kya lauki Paumi Singh da wangang bada MPCC ki President ke Megha Chandrana leiriba BJP ki lenga asigi makhada Pot-Chei gi Mamal atyapak na Wangkhatlakpa Thabak Phangdaba naha Singh gi masing hengalakpa sina LEIBAK miyam kham thengna wanare hiram asigi matangda democratic koiba wakat Khongjang Changsinkhre hotnabada police na athingba thamba chumde haiki Singi takat pagkanano BJP lain bagi punsi mangan pagkanano BJP micam prajada na sila nga sidi ay koy parja singi awaba khamtheng na yaure Pot-Chei gi maman hengale inflation akoy thoktana adagi mipung khurimak farmer singda awaba pire adagi tongan ba phisabi singda awaba pire misam praja mayam singda awaba pirakpase leptana awaba pirakpase khangba ngamdadana ngasi Manipur gi akhoi gi leiriba Manipur Pradesh Congress Committee amasung Bharat ki tongan state singda All India Congress Party na masi akhoi sarkar gi Maiyokta process tawbisida ngasi akhoi maruina police force mayam singsina nampuda akhoi gi democratic oiba demand se namdana bo honaba se akhoi pende akhoi condemn tawi loinana akhoi matam punamakta achumbagi damak akhoi praja gi damak lawi sing gi damak akhoi sarkar sigi Maiyokta kholau laugani haibase akhoi lepaleitana changjankani LEIBAK sida sumba tawbiyo LEIBAK sida nampu hapugi bulldoze ki politics tawbigano opposition da leiba leader mayam singse masida attack tawbigano democratic koiba ai tongan ba department mayam sing institution leiba mayam singse democratic function mayam tahonbiyo